Manipur Top Trending News na tungan-tungan ba reliable source hindi ko charga. Mata-matang oiba maru oiba ipaw sing tatukon kang hanjay. Ngasigi ahan ba maru oiba headline da. Lan manung da micham kunsa ni thoi mafam khangkitabagi High Court case Miyoi Nipangi. Case maridi CBI da sinakhai harakle. CRPF na sinaba gari singdagi. Police amasung BSF na brown sugar fari hari. Chief Minister YKM sana Unified Command ki security meeting pangthokre. August 13 fawda eKYC tawdaba consumer singna LPG gas fanglaroi. August 15 gi ayupung manga dagi nungthil pung manga fawba general strike lauthokre. Sorpa Senapati district ki kaijenglang kulgi yumai mari thadoklamle. Chief Minister masana bike thawraduna har ghar tiranga bike rally hodokre. Police na lawkiba action gi matangda Amit Shah wa nganglagani. Center Amit Shah na wa ngangjimaki nongjumifam chathaba oithokloi. Priyanka Gandhi Sagol Huranba Satung Sabasing Pabinaba Wakalabasu Tabak Lakot Pidre Danasandra Pau Santuk na Pizari Ahan Pauda CRPF na sinaba gari dagi Police amasung BSF na brown sugar fari hari Torbung Kaitil hangba Tarasuba BSF ki mobile checkpost mamangda CRPF na sinaba Scorpio amadagi brown sugar ni chinaba drug sing fagat pa Ngasi numidang warampung taruka minute tara rom tarpada Bisnupur district ki Torbung Kaitil hangba BSF ki Tarasuba battalion ki B company ki mobile checkpost amagi personnel sina Chochampur police station ki party amaga khusamna kwaktaram dagi Chochampur tamlalakpa CRPF na sinaba windshield CRPF on duty haina thaba Mahindra Scorpio amada purakpa brown sugar ni jingnaba drug sing hapa sapon ke mapan fal hari hago asigi matangda pawse sina phangba report ki matung ina drug purakiba Mahindra Scorpio asigi register number AS01/BQ0104 ni Gari asi angobu machuni hairi. Gari asi na kwaktarom dagi. Chochampur tamna lakpada Torbung Kaitil hangba BSF ki mobile checkpost ki personal singna Chochampur police ka loinana khamduna check tawda brown sugar ni chingnaba drug sing asi sapon cap mapanda habdaga hi angang ba amana yomsilaga puramba thenarkibani. Agdo asi matangda Thawal district ki Abdul Rahman Chahinipur apokpa Saukat Haji ka bumiyoy ama fare. Agdo thofamda Pabaksaw ikhai Police station ki team amasu lakna makata na investigation chathabagolena na executive magistrate amagi mamanga drug sing adu sis tawbagolena na miyoi asibu fare hairi pa osina makata na haibada gari asina thodo asi thokjungi mamanga Chochampur gi Torbung da laiba Undataret sector haina khangaba security gi headquarter manakta laiba mafum amadagi drug sing asi purakla matungda kwakta tana porkibani gari asina kwakta yor matungda khut sinagadaba miyoi sing aduna drug asi lahu haiba yadabdagi amuk hanna toibung tamna Puraga lakpada checkpost asigi mamang muktada khamduna frisking amasung checking chathabada phabani hairi gari asida illegal oiba drug sing pure haibagi pauna checkpost asida Pabaksaw ikhai police station gi maikeli pirakibani hairi drug puram liba gari asi CRPF na wairaga makogi 101 suba rapid action force ki battalion ki personnel singna sinarpa gari ni hairi Senapati district ki kaijenglang khulgi yumai mari thadoklamle mitchamna Lainari yum sing may thabagi thogok numit kharani leburaba matung ngasi khanghaudana Senapati district ki Senapati PS ki jurisdiction manung chanba kaijenglang khulgi yum may mari thadoklamle hairi agu asi matangda pawse sina Senapati district ki control police ta hangubata agu thokliba khul asi Senapati PS ki nongpoklomda kilometer 9 lom chatlaga Kangkopi district ki boundary ga nakna leiba khulni khul asida ngasi numit yumba matung pung amarom taramdaida sakhangtaba myoy sing changsilaklaga yum sing may tharambada Yum mari chakhe hari khul asida punnam yum taraga mari taraga mangarom tamak laibani hariduna khul asigi khunja sing nakchanabagi damak chamaga nifuga nithoi CRPF ki F company personal sing deploy tawbugalena Senapati PS ki personal kharasu khul asida thamakibani hari thagdos ki pau tabaga Senapati district police ki SP na lusingba team ama sangsinduna yengsilori hari CRPF amasung Senapati police station sing personal sing deploy tawliba khul asida mataw karamna Yum sing may tharam libano amasung thaong asi kanana chatharkono haiba hangubada control room da thawdu asi matangda marik chumba report phangdibani na chap chana haiba ngamdri harki panba yabadi khul asi kumja 1992 da naga amasung kuki ani gi marak thokiba kanba irang na maram oireduna khul asi dagi lanjina ruraba wising amuk hanjilaklaga khunta leitaba horkibani khul asi kuki khunja singi khulni hairi thawdu asi da laibak pabadagi khunja amata asopan yahudra hairi amaromdana August 13 fawda eKYC tawdaba consumer singna LPG gas fanglaroi Haujik matamsi oina atopa mahumda sinagugumna itharliba Manipur gi yumthong ayambagi miyoi singi nongmagi punsida angai fadana changda yadaba maru oina energy source amasung oiba LPG sing sinariba asigi card holder sing
masing lakh taret lising kun chawnga ni phuni haina pause asina document LPG gi matang la sathaba investigation amadagi phanglakpa report na hairi report asigi matung ina government of India na pirakpa instruction amagi matung ina domestic LPG gi card holder kudingmakna biometric Aadhaar authentication eKYC gi thabak asi sungsoi soidana tawba mathau tai hairi thabak asi Manipur khakta gi natana laipa asigi mafum punamakta pangthongnar ibani haina supalli Manipur gi oina pirakpa instruction gi matung ina LPG card holder singna lakliba tha asigi taraga faw gi manungda hairipa tangai phadaba biometric Aadhaar authentication asi tahudabadi lengakna consumer amada makhatana domestic LPG cylinder panglaktaba yabagi oithokpa leirakle report asigi matung ina hai eKYC asi government na aranba mawngda natragana multiple connection sing masak khangdoknaba lokalakpa khongthangni matam chana eKYC tawraba domestic LPG gi card holder singdi lengakna pirakliba subsidy adubusu makhatana pangkigani sorapana wafum khara thamlak limadudi August 15 gi ayupung 5 dagina nungtil pung 5 phawba general strike Manipur pumba lauthokre outlaw underground organization sorepa kanglipa ki secretary MC Yaipabi gi cherol amada kanglipa Manipur machet kaya thona thugaina bahona riba India gi ningtam numit taraga 5 August 2026 numita general strike lauthokle hari cherol sina India bu loimapu oina maral siraduna hai India gi ningtam numit ki thorom aikhoi miyam punna tingminasi India gi powari da kanglipa ki wari yaroktre kanglipa ki powari da su India gi wari yaroktre kanglei miyam ga sakchu pise saksa chatnabi inata mayang singa manaba amata yaude aikhoi gi su sahi lising ani henbagi powari leijei mayang singa aikhoi ga kari iri itasu oknade phusu kainarate hojik su kanglei miyambu apunba India gi miyam ni country manaba biyeng yengba ngamdri loimapu India na laipak Manipur bu achauba lanbung amagum masing thingamdraba lanmising hajilatuna micham miyambu haningba matamda maningtan hali makogi achanba connect singna miyam tinba mafam kyada khanghogan longmai kapsinduna micham chabul hakiba mioi kyana mayumdagi phakraga atok pikiba mafam khangdana mahankiba nupi oibising phawba mayumdagi phakraga ikai khumnaba mahan biraga atok kiba kyani police na lokiba action gi matangda Amit Shah wa nganglagani haidi center Amit Shah na wa ngangdi makai nongju mifum chathaba oithokloi Priyanka mamang thagi kunda jantar mantada Congress Janata Party CJP na lusingduna nahasingna Union Education Minister Dharmendra Prasad phamthadu haina khongjang chanchilakpada police na lathi charge tawdana tana pellet gun phawba sinaki haibagi wahodagi numit asida police na sinakiba ka henba force ki matangda Union Home Minister dagi marik chumba wapom pami haina opposition na lusingba mifumda demand tawdana lakpadagi sarang na bathokuna ngasi phawba house ki proceeding mapung fana sathaba yadana lakraba matung Parliamentary Affairs Minister Kiran Rijiju na police ki action gi matangda Amit Shah wa nganglagani amasung mahiroi singa mari lainaba issue kudimakta khana nainanaba lainga sem sadun leire haina phungtorki Amit Shah gi wapum thamda matungda tongan ba issue singi batangda khana nainanaba horpada opposition gi market gi charang ba tholaktanaba Rijiju na appeal tawri Home Minister mahaki wapum thambadasu wa nganghandanaba honor pa tobiganu hairi video si pagdamada so kilang kibawa su mapigani channel si bong sibidina share amadi subscribe tawbigi damo haina itan thar pa khundachari amadi makatang yan di se batagam da ejeri